ꯒ꯭ꯌꯥꯁꯁꯨ ꯂꯩꯇꯅ ꯁꯤꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯨ ꯀꯔꯤ ꯀꯩꯗꯧ ꯍꯥꯏꯕ ꯀꯥꯗꯧꯕꯩꯅ ꯀꯥꯈ꯭ꯔꯦ ꯇꯧꯗꯧꯕꯩꯅ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯀꯥꯏꯅ ꯅꯪ ꯂꯤꯂꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤꯕꯕꯨꯗ ꯂꯤꯂꯥ ꯄꯥꯔꯇꯤ ꯇꯣꯛꯈꯤꯕꯗꯒꯤ ꯃꯀꯣꯏ ꯆꯨꯝꯅꯔꯀꯥꯟꯁꯤꯗ ꯂꯤꯂꯥꯒꯤ ꯅꯤꯡꯊꯧ ꯁꯥꯕ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯑꯃꯨꯛꯇ ꯈꯜꯂꯨꯔꯦ ꯅꯪ ꯑꯗꯨꯗꯤ ꯃꯇꯩꯅ ꯍꯧꯖꯤꯛ ꯈꯥꯏꯊꯔꯒꯦ ꯑꯩꯕꯨ ꯅꯨꯄꯤꯅ ꯉꯝꯕꯅꯦꯅ ꯃꯥꯅ ꯏꯔꯨ ꯎꯁꯤꯠꯇ꯭ꯔꯦꯗꯅ ꯍꯜꯂꯣ ꯍꯜꯂꯣ ꯃꯐꯂꯥꯟ ꯒ꯭ꯌꯥꯁ ꯑꯦꯖꯦꯟꯁꯤ ꯑꯗꯣꯝꯒꯤ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯗꯨꯕꯨ ꯌꯧꯕꯤꯔꯛꯂꯕꯣ ꯑꯦ ꯈꯪꯗꯦꯕꯨ ꯂꯤꯟꯐꯤꯒꯤꯗꯨꯔꯣ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯐꯝ ꯊꯣꯛꯄ ꯊꯥꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯌꯨꯝꯗ 이몽들 이제리 아들이 엉뚱 토게 연기해봐라 하이 파리 파리 하이르바 보세 सरकार나 아동이들한테 렘네 비브 실리는 호이 Sir, Latina. 아들이 게다가 타는 모자라네. 아무튼 연비해봐. 니네가 보기 되나 봐. 아니 그 슬라임 무대 보인다고. Hello, sir. Hello, sir. Late? 그놈 당겨봐. 한덕부 소음부 하나도 못 비비기. 미는 서비스로 가이드디 야우 하이드지 용는데. 아이 그다. 미는 पैसा खर पीरगा फैरिंग तुरेंग थादगदब जगह दे थाददे अदुनदे कराइदिगे नखोइगे चाखुं फंगने हाय भुर मसिंग नुपीसना हालग लोयरा अबद मुचक मसिंग हालग लोयरा मसिंग तो थुस ई अब गदुस अबद मुचक 아이고 아다 뭐라는 말 웃었다 봐. 마이 धर्म निदा